Mayai Kaba chinjak phagatpa Lakpa Arambai Tenggol ki Tenggolloi mari yada amasung YOVA club na pharaba tungda police ta Sinnakhibagi Thouong adu Kshetrigao Meitei Pangal United Club na akanba maong da Condemn Tourakli Kshetrigao Meitei Pangal United Club ki General Secretary Muhammad Kabir Ahmad na thadorokpa Cherolman hai Kshetrigao da khundariba Meitei Pangal singi apex body ama oiriba Kshetrigao Meitei Pangal United Club da paw ma tapiramdana YOVA club na Arambai Tenggol ki Tenggolloi mari police ta sinaramba asi laibak thibani lamdam asigi anti-social element kya muthanaba Arambai Tenggol na chathariba drive sing asi KMPUC na matam pumnamakta sogatpaga loinana KMPUC na su Mayai Kaba chinjak yonba amadi sizinabagi mayokta akanba drive chathadun lakpani KMPUC safong lakpa matamda apex body asina konpa mafam singdagi mi Phaba amadi drive chathabada apex body asida paw pibirako haina media da phongtokhiba laikhrabani adumoinamak KMPUC da information amata piramdana kulai pairaga drive changakpadagi wakhal tana hongtabadagi thodok asi thokibani makha tana KMPUC gi ayaba yaudana YOVA amasung yada club na tongning ba thabak toroklabadi maduda thoklakpa afafatagi tekchak khodingmak club ani asin pugadabani hainasu cherol sina makha tana jackson ma thamlakli